Maitai amadi nagasing amata oina common platform amada thabak tawminanabagi pandamda Native People's Committee Manipur NPCM haina mingthonba loop ama ngasi semkhre. Maitai amadi naga ania si amata oina punsilaga lamdam asida singnarakliba asi thengna howdaba taragadi tungda awaba kaya lakani haina nauna semkhiba NPCM gi convener asang kasarna fongdokre. Naga amadi Maitai Singhi apunba loop adu lamdamasigi tongan ba Maitai gi CSO Singh, Naga gi CSO Singh, intellectual, scholar, academician amadi social activist kaya na sarug yaduna ngasi Hotel Imphal gi Siroi Holda mifam ama pangthuklaba matungda semkibani. Mifam aduna ama toina yanaduna asang kasarna loop asigi convener PH Devan amadi Dr. L Faungmaina co-convener oina khanki. Loop asi semlaba matung ngasi mafam aduda pangthukiba paugi mifam amada NPCM gi convener asang kasarna hai Manipurda external threat leire pibam asida lamdam asigi yelhomi oiriba maite amasung nagana amato oina punsinna duna lamdam asida singnarakliba sing thengna haudrabadi tungda awaba kaya oigani awaba singasi tungi mirolda nanghaudana lamdam asigi maite amadi nagagi miyam committee asida saugatpiu haina mahakna fongdokhi mahakna makatana hai loop asigi convention ama atubada pangthoklagani convention asi pangthoklaba matungda loop asina tawgadaba thabak thoram sing chathagani loop asina pangthokadaba thabak thoram singi manungda Manipurda NRC update toba suspension of operation su abrogate tawhanba Assam Rifles lawthokhanbana chingba sing thabak to onthoknaba honagani ngasi semli balu basi khudakta hekta semba nate mifam kaya pangthoklaba matungda ngasi saphongbani haina mahakna makataki NRC update tauba aduga su abrogate tauba haibase maruoiba important agenda se akhoi Native People's Committee Manipur gini haibase mayamda akhoi khanghanjari Manipur da external gi threat mayam leire haibase akhoi moi loinamak na khangrabo potni example ama oina andak choro namli wangli da thokli sigi lengme gi area da kidnap tauba hujik power release taudri sikumba issue mayam leibu kanda akhoi Manipur gi Sigi lamgi mapu aduga first settler oina lakpa ijino maite naga sing asina punsalaga khoi Manipur gi chokhat thorangi khangde aduga akhoi gi leiriba lamdam asigi mi singda mapangi threat na ki hanba mayam leiriba disturb kaya piriba awaba pir punna makse akhoi punna punsale harakanda ngakthopang ngamna ningagi tamakta masikumba mayam se leader kaya na kok thadaraga akhoi pundaba yade haina honara kanda CSO mayam degi support tawbiba kanda anirak suba meeting se phamla kanda Native People's Committee Manipur haibase akhoi semgrabani